ngasi ayuk phongkiba tongan Manipuri sifong amasung thokiba thawdo wathok maruoibi I pau sing khongasarga Manipur top channel ki maikedi myam da thamjagi hanbada ex minister Okram ibobi gi asset ki gross total bill lupa lakh mawdraga lising humdraga ni pan ga satruga tarawiki Manipur myam gi mihut singi lanthum khangminasi ex minister Okram ibobi khomjinba Dr Khaidem athawa Manipur ki tam ohumlak chief minister oiramlaba Okram ibobina handakta pangthokiba taragani thoisuba Manipur legislative assembly election da kuntraga mathoi thobal assembly constituency da Indian National Congress ki mirep ama oina mikhal thengnakibda returning officer da February 8 English ngani ga kungani thoi da pisin kiba nomination paper da yauriba affidavit ki matungina mahaki masak takwaga loinana SS singni haiduna phongdokiba singdi mak thobal athokpam makha lekai de leiba leikidraba Okram angobigi masanupani masagi sei humdraga humdoi shuraba Manipur gi veterans politicians ama oiraba Okram ibobigi maigi thagasi kumja English nga mapan humdraga ni toida Guwahati University gi makhada leiramba DM College of Arts gi Bachelor of Arts BA loishinki maki loinabigi mingna Okram ongbi mayengbam landoni kawi hauju maki mathakta pending criminal case mari leiri haina affidavit ki serol adura pali taragani thoi suba Manipur legislative assembly election ye mangoinana tawkiba nomination paper aduda mikhal mamang nama ki makhuta lupa la amaga lising humdragani thoiga sahungu yankhai lekhi loinana maki loina bi Okramong bi landoni gi makhutana lupa la amaga lising taraga manga sunagi satruk lei haina pali Okram ibobi gi mingda State Bank of India gi account sayesi gi February 8 phaw gi manungda lupa lising taruk samga kulai Anisuba State Bank of India ki account na sayisigi February mga phaw gi manungda lupa lakmari ga lising humdra ga mapan lekhi ahum suba State Bank of India ki account su sayisigi February mari phaw gi manungda lupa lising mga khak lei hain iri loina ma ki loina bi Okram ongbi landoni gi State Bank of India ki account da sayisigi January taraga nipan phaw da lupa lising kun ga truka sanwaga humfu ga nipa lekhi Anisuba State Bank of India ki account sa isigi February 8 faw da lupa la amaga lising yang khay gani pan sam ga kuntraga mato lekhi ohum suba HDFC Bank ki account sa isigi January ama faw da lupa lising kuntraga mariga saniga kuntraga doi lekhi haina nomination ki affidavit ki serol aduna mayak sing na pali gumza English ngani ga taraga ni thoida Hindustan's Motors Ambassadors car ama sorak na lupa la ohumda lekhi haidi kumza English ngani ga taraga truktana Mitsubishi Pajero sports vehicle ama sorona lupa la kuntraga lising taraga mariga sanipan kul laikhibegi report ama suyauri masigi ironian Okram ibobigi mingda lupa la manga ga lising kuntraga manga rom oigedaba gari ani amadi sorana lupa la ani ga lising ni phugani thoirom oigedaba sanagram sanigo humdraga mathoirom sulai maki loini bigi mingda sorana lupa la ani rom oigedaba sanagram saniga tara lai haidi Panama si punchilaga gross total bill si Okram ibobigi oina lupa lakh mawdraga lising humdraga nipan ga satru katara oi madugi mahaki loina bi Okram ongbi landoni gi oina di gross total bill si lakh tarama pan gi lising marfuga mariga sangwa ga humdraga ni thoiki Okram ibobigi mingda agricultural land da thawbal gi nongang khong da sarakna acre 1.615 lei aduga maki loina bigi mingdana thawbal athopamna sarakna acre 0.741316 Imphal East ki manungjanba hangang gi khabam da acre 0.3700 hangang khabam da acre 0.7200 Imphal West ki lamjau tongba sarakna acre 1.08 Imphal East ki khundrak pamna sarakna acre 0.66 amadi Imphal West ki gari da sarakna lam acre 0.9900 lom saw agriculture ki lam sing lai haidi non agricultural land Okram ibobi gi mingda thawal athopamna sarakna lam square feet lising amaga saniga kunga 3.0858 amadi lamphel pata square feet satruka humfurum oigitaba lei haina pali loinana maki loina bi Okram ongbi landoni gi mingda Imphal East ki manungsanba mantri pukita sarakna square feet lising ni panga satre ka mawdragani thurom pak sawba non agricultural lam ama lei haina sui affidavit ki sur adu pali loinana Okram ibobi gi oina lamphel pata sarakna square feet satruka humfurum pak sawba shop ama residential plot
commercial building amasu lai hairi okram ibobi gi total income asina lupa lakh tara manga ga lising tara ga nipan ga sama ga kunni aduga ma ki loinabi gi okram ongwi landoni gi oina de lupa lakh tara mathoi ga lising humfu ga mari ga sanipani haina su affidavit ki serura du da palli makasa tharak poina to papamna Supreme Court Gratuity Act 1972 gi makhada angalwadi worker amasum helper lusingda gratuity fee gatabani October 13 ga mathu English ngani ga kun ga mathu Imphal East ki sector taraga mapan ICDS project ki angalwadi center amada National Unity Day gi thorom pangthokiba fal photo leba sigi khwaidi gi wangna royal sang odi Supreme Court of India na pikiba singthane oiraba judgment amada angalwadi workers sing amasu angalwadi helpers sing su payment of Gratuity Act 1972 gi makhada gratuity gi senfam sing pikadaban habigi wayal pikre leba sigi senmi singi toan bi unit singi manungda ama oiriba angalwadi workers amasum helpers singi dama landmark judgment amani haiba yaraba order singarang Supreme Court of India gi Justice Ajay Rastogi amasum ABS Oka gi bench amana pikibine Gujarat High Court ki division bench amana pikiba judgment amasum order gi mayokta file torakpa appeal singbu ayaba piraduna lokhatlaga khanaraba matungda apex court asigi justice anigi bench asina order se pikibine Supreme Court of India da file tawnar kiba appeal singaduna tholakhiba angalwadi worker amasung angalwadi helper singyoeba issue singaduda Integrated Child Development Scheme ICDS high scheme asi central government ki scheme ne amasung scheme asi leba asi state government na thabak to onthok tuna satnahanbani scheme asigi makhada hangdokpa angalwadi center singda angalwadi worker amasum helper singbo appointment piduna thabak tohanbani haibasini maramaduna payment of Gratuity Act 1972 the 1972 Act asigi makhada makhoidasu state amasum central government ki makhada lairiba employee singna pension phanglaba matungda yawba gratuity gi senfam adu pigatabani haibasini Gujarat High Court ki division bench amana piki judgment gi mayokta Supreme Court appeal tawnar kiba appellate sing adu angalwadi workers sing amasum workers sing asigi weba organization sing gi mi singni makhoina apex court appeal torakliba payment of Gratuity Act 1972 gi makhada controlling authority na makhoida su gratuity gi senfam pifam to I haibisini atopa pawmana Asian Highway gi mapan phata haudi singmuk wang na paisin pamoire asat awok sing natun melaga sanare matamamada NIS anigi saru ama oiramadigi housing na National Highway 102 oirapadigi matakta India government ki act is policy ki makhada Asian Highway 1 ohengani haiduna semgalakliba National Highway sigi paringda singjamai PS ki manungsanba kha norem laikai digina pesu pukri gi mamang phau gi marakta sana thanaba polam sing yauna Sijinaba yadraba namthiraba amot akai phata haudi singmuk wangna paisinduna thamlakpadagi lambi asida sathok chasin tawriba nupi angang yauna miyoi punamak naton khumlaga mielaga sanare highway asi park sawbana maramoidana mafam asigi yauna akoibigi mi pham miyamna ayu angan bamadi numidang weramgi matamda khongno walking yamna toina satnaba lambi amasu oiribani adobu nungsa amuk saraga nong amuk chusinbanasu hena phibam soolaba amot akai phata haudi singasi thengnarubaga loinana mafam asida walking salamba miyoi singna phongdorakpada miyamna satnariba paklaba lambi asigi nakalda asiguma namthiraba amot akai sing hondolaga paisinduna thamlamliba thawong asi chumde hairi amot akai sing asigi manungda yauriba miyoibana saba thakpa yadraba polam singdagi hanche halakpaga loinana masigi manaka satliba miyoi singna namthiba manam loina pholagadi tamthiraba laina sing pokalakpa yai amot akai sing asi numidangi matam yauna milan batanjada puthoralaga lona tumina langthura mangaktani hanis pausna palakli adubu wakhal tadraba miyoi kharana hairiba thawong asi satharamlaga sumari lainariba amot akai sing sengdokpigadaba kangbunasu usinaduna leirakpadagi ngasidi amot akai sing asi sanna sabadagi hendoktuna huina khutok pamasum chenduna satpada natana paklaba lambi mayai phawa saithorakpagi thawong satharakle hairi oiraliba phibam asi amukhana tahondana bagidam mafam asi yauna highway paringda CCTV camera sing fix tawduna huranduna amona kai sing langthokpa miyoi sing masa khangdolaga police na phagatpa amasum Imphal Municipal Corporation gi law singi matungina fine thianwa yauna jail phawa thambigi tangai phadaba laire henasu phongdoraki
अतोपा पाव अमना मणिपुर लो अयुक्तगी ऑर्डर सिंगनरप पिटिशन सिंग हाई कोर्ट की सिंगल बेंच न खनगद्रा नत्रगना डिविजन्स बेंच न खनगद्रा मणिपुर लो अयुक्तना लखटखिबा कंप्लेंट केस नंबर 2 ऑफ 2020 की फेब्रुआरी 3 2022 द पीकी जजमेंट अमसुंग ऑर्डर सिंगनरदुना हाई कोर्ट ऑफ मणिपुर सिविल रिट पिटिशन मरी फाइल तौनरख्रबसु ngasi फावद मणिपुर लो अयुक्तगी ऑर्डर बु चैलेंज तौरप पिटिशन सिंग असी हाई कोर्ट असिगी सिंगल बेंच न खनगद्रा नत्रगना डिविजनल बेंच न खनगद्रा हाइबदो लेपथोकिद्रे मणिपुर लो अयुक्तना पीकिबा जजमेंट अमसु ऑर्डर अदुगी मेयरता फाइल तौनरखिबा पिटिशन सिंग WP क्लोज C नंबर 171 of 2022 161 of 2022 168 of 2022 अमसुंग 255 of 2022 बुंगासी जस्टिस आंटेम बिमोल की बेंच द पुलअप लिस्ट तौदुना लखटख्रबसु हाइरिबा सिविल रिट पिटिशन सिंग असी कोर्ट असिगी सिंगल बेंच न खनगद्रा नत्रगना डिविजन्स बेंच न खनगद्रा हाइबदो लैखाई ताकिद्रि ngasi कोर्ट न मैटर मरिमक लखोलकदा पिटिशन सिंग असिगी माइकेद लेपखिबा सीनियर काउंसिल सिंग एन इबोटोम्बी HS पाउनम अमसुंग एन जोतेंद्रो न मखोय मखोय गेबा सजेशन सिंग कोर्ट थमखि अदुगा मणिपुर लो अयुक्तगी माइकेद लेपखिबा काउंसिल एम रवि अमसुंग अतोप स्टेट रेस्पोंडेंट सिंगी माइकेद लेपखिबा एडवोकेट जनरल लेनिन हिजन सुमाक गेबा सबमिशन सिंग कोर्ट थमखि अदुमैनम मणिपुर लो अयुक्तगी ऑर्डर सिंग नरक पिटिशन सिंग असि करंब बेंच त खनगतगी हाबदुदी लैखाई ताखिद्रे मरमसिना पिटिशन खुदिम मथंग थागी मपन अमुहना लोखतपिनाबा प्लेयर सु तौनरखि मखा सत्रपोइना तो पावमना हाई कोर्ट की ऑर्डर की मतुंगिना थबक पाइखते हाइबो ऑफिशियल की मथक्ता डिसिप्लिनरी एक्शन लोखतनाबा होगतख्रे हाई कोर्ट ऑफ मणिपुर फाइल तौखिबा रिट पिटिशन सिविल नंबर 699 ऑफ 2021 बु कोर्ट असिना लोखतुना खनरगा नवेंबर 10 मथु इंग्लिश सिंगनिगा कुनगा मथु द पीखिबा ऑर्डर की डायरेक्शन मतुंगिना लखतफाम थोकपा थबकसिंग मरी लेनबा ऑफिशियल सिंगे मथक्ता लोखत्रे हाइरदुना अदुगुंबो ऑफिशियल अदुगी मथक्ता डिसिप्लिनरी एक्शन लोखतपियु हाइदुना डीपी की थबकस पूरीबा मिनिस्टर अमसुम चीफ सेक्रेटरी द वोकटख्रे अयिबा सिरोल अदु पोरमपाट पुलिस स्टेशन कुमजा इंग्लिश सिंगनिगा 10 दा रजिस्टर तौदुन लोखतखिबा केस FIR नंबर 235 क्लोज 8 2013 ga mari lainana haulik chief judicial magistrate Imphal East ki court panduna lairiba criminal miscellaneous case number 44 of 2022 petitioner S Indrana pisin kibani ngarang chief minister amasum chief secretary the address tawduna pisin kibu wakat chirol aduda high court of Manipur na WPC number 699 of 2021 ki November 10 ga mathu English ngani ga kun ga mathu de pikiba order gi matungina Manipur government ki Veterinary and Animal Husbandry Department के official सिंग ओरिबो डॉक्टर CS नंदकिशोर अमसुम अतोप official मंगागी मथक्ता CCA rules 1965 की rule 10 की sub rule clause 1 clause B की मखादो official सिंग असिबो service तगी suspension of order थोप की मोता High Court of Manipur file तोकिबा WP clause C number 23 of 2022 ga mari lainana writ petition asigi container singna file torakpa contempt petition fangkiba numita service tagi suspend tawba yauna mari lainaba rule gi matungina action lokakadaba official taret aduda case asidagi nan thokiba yanabagi Khudong chaba piba order March manga English inganiga kunini thuda thoki habigi charge su tawri maram singasina Veterinary and Animal Husbandry Department mapung faba transparency leiba duga nepotism amasum favoritism leitaba thabak thoram sing pangthupa ngamanan bagidama March 10 ga manga English singani ka kungani thu order number ADMB 2012-7-2021 veterinary thokiba loising asigi under secretary Gawjabung gi mathakta disciplinary action lokhatpiu haibisini atopa pawmana Nupi singbu Saa Nga manaba phibam singda thambagi maral sikraba Delhi gi asramama monitor tawna ba high court na panel semkre Nupi masa kyabu Saa Nga manaba phibam singda fajinduna thammi haina maral siba leikraba North Delhi gi spirituals mafamama oiriba Adhyamic Vidyalaya gi phibam monitor tawna ba leba pupunumita Delhi court na district judge na mako oiba masum hanagi Puducherry gi governor Karan Bedi na supervise tawgadaba committee ma semkre Adhyamic Vidyalaya do masana masabu god meni haijaba Birendra Dev Dixit na lusing duna salaibani ma haujuk police ta fana na thiriba misa amani nupi angang singna mayung nariba Khudong chadaba singi matangda acting chief justice Bipin
Sangji amasum Justice Nabin Chawlagi Division Bench amana haiki madudi asigumba organization singa sina kari tauribagi haibisi khangnaba makhoi bu yengsinma natragana Senaba haibisi mathok tarakli member mangagi committee adu semladuna bench asin haiki madudi committee adu da mari lenaba district magistrate area adugi jurisdiction laiba deputy commissioner of police women cells district legal services authority gi secretary Delhi commission for women's DCW gi nominee amamas Women's and Child Department gi district officer yaugani Women and Child Department gi district officer na convener oigani amasu mahakna nodal officer oina sthapak togani panel adu Kiran ready na supervise togani hana bench asina makata na phongdoki matter adu gi makata ba hearing me kuringa tareta pangtholagani mamang de April taraga mapana bench asina matter asi dil torapada institution adu da sokos notice ama issue toki Adhyamik Vidyalaya adu satharamli besinga do kumza English singa niga taraga tareta khanglakibaga loinana High Court appoint of committee amana maduda red sataki red adu Delhi Commission for Women Chief Sweety Maliwal Saryaki committee na court phongdorakibada nupi singa masum nupi masa singa do ashram adu da hygienic oidaba masum Saa Nga ga manaba phibam singa thamlamki nupi singa adu da irujanabagi privacy phawbal helamde Puna nupi nipu mafam adugi rescue toki kumza English singa niga taraga nipana Delhi High Court na ashram adugi Adhyamik Biswa Vidyalaya bu Blink Vidyalaya ama oina represent tawda athingwa thamki amasu masana masabu god meni haijaba miyai dubu khungul lina blokat pamtokpa khongthang punamak lokotnaba CBI da direction pikhi kumza English singa niga taraga tariki December kuna Delhi High Court na CBI da direction piriduna Saa Nga gi phibamda baba Wire na question laga ashram adura lona yada mong nupi amadi nupi masa singnu fajinduna thamlamli bidu thijinana ba khangan kya na phongdorakli atopa pawmana White House singi wathok loidringe da awasing da singleba court pa hore singleba court pa thingna ba mari lena ba singna wakala ba su action na khatre Reserve Forest amadi protected forest area singna singtemba yum sajinba yadaba maramna White House amadi usoi pokpi gi area da singtemba yum sajinba gi thaba kaya marum satharapadagi ngarang ta mafam adu survey pangthoktuna lana yum sajilibi sing takthona ba honaringai sera sida White House protected forest ki manung chanba lilong ITI laidiba awang singda amuk lanchilaktuna numit khudingi JCB sijinaduna singlebak sing hondoktuna pure hari Chief Minister Nongthongbam Birena Phanayamna laujarabasu phana haijarabasu ngasi angan Ayuk gi hona excavator amadi deeper taraga mangarom sejinaduna singlebak sing puthokpagi thabak leptana sathari hari mamang mafam adudagi phangwa pawgi matungina singlebak kotpagi paw simari lenaba authority singna kyara kana paw pirabasu hauji pawbi gone action amata lokatpa leitri maramasina singasi aduma una pai khiba tabani hari Hanadagi hauna lilongi ITI lairiba mafam asigi awasingda leiba ko libasing amadi ngasi angan Ayuktagi hauna su leptana ko libam miyoi sing asi mafam adugi miyoi sing su masakhangba onsinaduna wangangnaba tanba khutkan pangalba singni makoi sing asi forest department su masakhangwa ngaktani haina mafam adudagi phangwa pawsina su makhatari ngasi angan Ayuktagi hauduna excavator amadi tata tiber taraga mangarum sejinaduna singtemna habisi mangjongna paw pirabani adubu Tabinaba kanasu leitre masidagi pothorakliba leiba asi kadaida puribano haibadi khangde adubu lilongi wangmalana pubuna ayambane haina pawsna phongdoraki atopa pawmana Delhi da COVID ki mari suba wave ki akan masapu mayokna ba hore India gi konung oidiba New Delhi da hokiba pung kun gi mari asigi manungda miyali singa masumna gi taraga mathoi amagasu COVID positive oiba thengmaduna active case lising mari ga samaga humfugani pan yauduna COVID ki mari subu wave ki akan masapu mayokna ba hore hari agency dagi phama pawsina makhatana hai laiba sigi capital asida active case lising mari gi mathakta laiba thengnari basi sai sigi February taraga nithu gi manungda ahanmani haukiba numit manga ne asida lepa laitana COVID positivity rate asi sada manga dagi hena wangkhalakpa maramna numit humni mari ni gi manungda Delhi da laiga na tangkak naiba curfew salaiba hobu yabi oithokpa laire hari Health experts in the Fongdorapagi Matungina Delhi da housi oirakliba phibamasi lakshinanaba tangai fadana curfew salaiba mathotare adumapur laiset asina maramoduna phibam luna naba migi masing sang nema maramna housing maki oina curfew salai robagi thoina mathotadre hena Delhi lenga ana Fongdoraki
Health experts singasina makhatana phongdorapagi matungna Delhi da hausi COVID sandopagi chang wangkhalagdibasi nimit kharani gi matungna handarakpa yabi go itopalai loinana India gi oina su handaki anabu web asida phibam luna nabagi chang asi yam nemi Delhi gi oina COVID naba apumna mesingi sada ahumlom tama hospital pukatpa mathau tari maramasina handak nauna sandurakliba COVID ki we si miyamna COVID appropriate behavior ngakna satlabadi line na thingnaba ngamgani hanin su phongdokhi Atau mana Sandel district satuna Union Minister Samananda Sunowal yengsinkre India da sotuna lehoraba district sing sokana bo hona bada Sandel district yaure Sonowal India da sotuna lehoraba district sing semgana ba kum sing English sing ani taraga ni pandagi pekalakpa thabak singi manungda Manipur gi oina Sandel district sing yorakpa maramna Union Minister Samananda Sunowal ngasi hakthengna satuna Sandel district yengsinkre Shipping and Waterways and Ayuk Union Minister Oiriba Savananda Sonowal ngasi Ayuk Imphal Airport thunglabada BJP Manipur Pradesh ki President Sarda Devi mandi office bearer kyana taran okhi BJP office ta thunglaba matungda Sandel gi damak Imphal thadokhi Union Minister Savananda Sonowal Aspirational District ama Oiriba Sandel gi DC office ta hana thunglaba ga loinana DC SDO na singbu official kya ga loinana district adura paikaliba thabak singi review meeting bangduki makhatana samajik neya pakabar da su sangduni singki khongsat adugi makhata boina Sandel da leiba sungpham hatteres mandri panthada satuna yengsinki loinana tongan department official sing unaduna sakwa thorang paikaliba singi matang wang tanaki India gi sota horaba district sing sokana bo hona nabagi damak paikhalakpa program gi manungda Manipur gi Sandel district yauribanina sabsana thabak to ontona bo official sing na pautak piram khari makhata bu oina Sandel district ki oina BJP gi workers sing su unaduna interaction program ama sapang thoki miphamadra Union Minister na wafam kya thamladuna ma ki Manipur khongsat as India gi oina mathang chatharpu sing gi manung sana ngasi nom gi khongsat Imphal la lakpane haki Sandel district asi India gi oina sothoraba district am oibigi manung yaubana sapsana thabak to onthonaba review tawba hakthingna yengsinma lakpani hiram khudimakta development tawnanaba department khudinga official sing unare makoina lawgadaba thawdang adu DC yauna khanare center am district lengana kusamnaduna Sandel sakhotpa district am ohengani PM Modi gi makhara Manipur maromdom lab sepangamba state amasu ohenana bo hotnari haba wafam cash tamki Amaromdana mahiroi mari tanthokre high school living certificate examination gi ngasi pangthokiba MIL subject examination da nataba pombai sizinna mahiroi mari tanthokre tanthokraba mahiroi sing adudi yaripok ta leiba STN B high school gi mahiroi ahum amasum Lilong higher secondary madrasa gi mahiroi amani makhoi gi roll number na mathangsina 37406 37430 37431 amasum 35830 ni COVID-19 na maram oiraga mamang saydi exam pangthokpa ngamdana promotion pikhiba matung say sidadi laiset asigi phibam phagalakpana physical oina mahiroi exam thanabi khudong saba phangkhibani lairik ningthina tamkhidaba exam asida mahiroi singna nataba pamai sejinaba madi khongban sienbagi sang wakhalakku thengnakhibani haina pausna phongdorakli losilakpoina to pawmana mapureba rape tawi haina aranba case filing tawkhibi nupi ama lupa lising taragi fine thiankhre maki mapu roibana mapu rape tawbiri haina aranba FIR ama maki mapu roibigi mayokta register tawrakhibi nupi ama Allahabad High Court na lupa lising taragi fine thiankhre hari kona phongdorakpada legal amadi judicial ki tanglaba matam manganduna asiguma aranba claim tawduna court pulana sizinanabagi damak fine asi tawhonkhibani asigumba maram sadaba aranba filing asina atai maru weba case kya paihakadaba thaba adu manganduna thamle hena phongdorakli thawdo asi Priyaganja da nupi amana maki mapu roibigi mayokta aranba FIR ama thangatuna makpu rape tawkre haina case filing tawrakhibani hari nupi aduda tharakhiba petition adu kupna thijilaba matungda kona nupi aduna maki mapu roibigi mayokta tharakliba FIR adu reject tawbuga loinana nupi adugi mathakta fine thianana ba order thurakhi order adu justice Anjali Kumar Mishra amasum Justice Deepak Barmani na saba bench amana thurakibani nupi aduna tharakibe FIR aduda mak luhongdringai mamang na maki mapu roibaga physically relationship lainaki haina sirol aduda lakpalaki ahamana nupi aduda thokiba thawdo odu akan mamong na yaningda ba phongdoki adubu matung tabdadi makoi animak luhongduna laminaki
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯋꯨꯃꯦꯟꯁ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯔ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯐꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜꯂꯣꯟ ꯈꯦꯠꯅꯕ ꯀꯌꯥ ꯂꯩꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ FIR ꯑꯁꯤ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ FIR ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯅꯅꯕ ꯍꯥꯏꯖꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅꯁꯨ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤꯒꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ